Russia na Ukraine gi energy defense target sing de attack tawkhre nongpok lom da kanna kapnari Russia gi forcing na Ukraine gi tongan ba region sing da cell amasung missile attack sing kangkhat khre attack kaya man na power infrastructure da pan khre amarom da laiwa ka sigi nongpok lom da Luhansk amasung Donetsk region sing da akan mamong da kapna re Ukraine gi president Volodymyr Zelensky na sagol sel gi numidang waidam gi video address amada mi million tararom power fangkhidre hai khe lan mamang dalaiwa kasigi apun ba missing million nifuga mari rom ne Russia gi defense ministry na makhoi gi forcing na missile manufacturing facility sing yauna defense amasung industrial facility sing de attack tauna ba sagol sel numitta long range khulai sing sisin nakre hai na ngahan hai khe hauki ba pungkun mari da Ukraine gi forcing na Russian cruise missile ane air launched missile manga amasung Iran na saba sahet 136 drone sing kapthakre haina Ukraine gi military na hai khe adubu lanfam gi pauk sing adu Reuters pau gi agency na chumila likhang bangam dai uki bachayol da khudum chaliba Russian forcing gi mayokta khudhan bagi lanama da Ukraine na Kherson region amugan na pai khre amasung mafam adu dagi Russia gi forcing handok khre adubu Ukraine gi nongpok thangba Donetsk amasung Luhansk region sing da Russia na makhoi gi khongpham hana dagi hena chesilana ba Kherson dagi troop khara laukthokhi bani haina Ukraine gi military na hai khe Russia gi forcing na Bakhmut ke town sing da masung Donetsk region gi anakpa Soredar amasung atai mafam kaya da artillery capsin khre September tha da Ukraine amuga na paiba ngamkhiba awang nongpok thangba Kharkiv region da leiba Balaklia da su Russia na attack tawkhe masida sunatana Zaporizhia nuclear power station dagi Kakhovka reservoir gi mayok na batorban da leiba city Nikopol da su Russia na attack tawkhe Ukraine gi lan asina United States amasung atai nongsup ki ally singa laina ba Russia gi mari singda sathi na luba wathok ama thoan khre lan asigi matung dagi US Russia han boina mamai onsina duna awang ba thaki unaba mada Turkey gi konung Ankara da sayol asida wari shanaki bada US ki Central Intelligence Agency CIA gi chief William Burns na Moscow gi damak karigumba nuclear khulai sisna batarabade madu da thokadaba phalsing adugi matang da section ningai oiba paujel ama pi khe Russia Ukraine ani gi nuclear weapon gi wafam ase yamna tamthiba awabagi thawong oigane UN watchdog thama pan hena songnaраklaba Russia Ukraine gi lanpham da ka hena phibam sogalaba Ukraine gi mayokta Russia na hogjeksu nuclear weapon sisna bagi wafam tumin na leitre Hidam asida laibak ani asida natana malem gi miyam pumbada yamna tamthiba awabagi thawong ohengani haina sagol sel numita United Nations Nuclear Watchdog ke Board of Governors na resolution ama pass tawraba matungda phongdorok khre malem gi laibak kuntra ga manga gi apunba International Atomic Energy Agency gi governor singna Moscow da Ukraine gi Zaporizhia da leriba nuclear plant ase Russia gi oigadabani haina claim tawriba du thadokna bataksin khre International Atomic Energy Agency IAEA na thadorok pachero amada Moscow na khudakta gi nuclear plant adu laiba Russia gi military amadi atopa personnel sing lauthokna ba khangalak khre masigi mathakta Ukraine da laiba nuclear facility amadi atopa nuclear plant kaya Ukraine gi mayokta sathana ba sem sariba dusu tokna ba taksilak khre punna board member kuntra ga manga laibe agency asigi manungda Canada amadi Finland yauna member kun marina resolution adu bu sagat khe aduga resolution adugi mayokta Russia amade China na bot pi khe Pakistan India South Africa Namibia Kenya Vietnam amadi Saudi Arabia de bot pi ba yaukhi de Zaporizhia da leriba nuclear plant ase Europe continent gi oina di khwaidagi chawba nuclear plant ama oina Ukraine da thamleba ne adubu Russia na di hairiba Zaporizhia territory ase Russia gi lamni haina annex tawduna claim tawrkhiba lai khre US na South Korea da bomber amuk thazilak khre North Korea na intercontinental ballistic missile ama kapkhibage nongmagi matungda South Korea ga apunba air drill ama chathanabagi damak Korean peninsula da USB-1B strategic bomber ama amugan na thazilak khre haina Seoul gi military na phongdok khre aroibada tabiriba pumnamak pu thagachare